Kuki Amasung Naga की Meeoi Kunganipan Thadoknarakhre, Naga Taruk, Kuki Nipan की Maraibak Tamba Ngamdri, Government, Wadauriba Sing, Thadokhanaba Yamna Kanna Honare, Court Jim Amasung Kotland Marakta, Embus Togduna, Thadok Baptist Church की leader ahum hatkiba amasung Marina Sokan kiba thogdoki tungda, Kuki Kangbuna Naga की Meeoi Taraga Nipan Phajan kibagi manungda, Angang ama yauna, Nupi Taraga Mari Thadoknarakhre, Nupa Taruk, Haujuk Pauba Thadoktana Lairiba Maramna, Makoi Taruk adu hinglibra natraga hatkrabra haiba chapchana khangdabadagi Naga sing mai hongna saunare Kuki sing na phajin duna thamliba Naga ki Meeoi taruk adudi PR Kenpivo Reverend Mano Fenrong Wivo Fenri Lungfo Dilip Amasung Kali Wangbo ne Makoi leilon wifi dagi Kuki sing na phakiba ne maraga sida Naga sing na ngarang numidang nupi macha ama amasung nupa ama thadokkhra batungda ngasi nongalamdai da Meeoi taraga ni thoi amasu thadokkhre punna hojik Nagana phajilambadagi thadokhiba Kuki taraga mari sukhre makhoi taraga mari sukhrabasu Naga singi khutta hojiksu Kuki gi Meeoi nipan hena lehore makhoi gi Maraibak hojik tamba ngamdaba phibam amada leire Seraksida Manipur lengang phongdorokpagi matunginna Me taraga humdoida sakhangdaba singna Kangpokpi district ki Kotlen amasung Kotjem gi lonaba mafam amada attack sathaduna misam ahum hatkibaga loinana Atopa mari sokan kibagi matangda case ama register tawraga investigation chathaba haurai Thogdok thokpham amadi akoiba mafam singda thiba humbagi thabak chathaduna senariba Meeoi sing fana ba honare Thogdok adugi matung tarakpada Kangpokpi district ki Saparmaina khungang amasung Senapati district ki mafam amadagi micham kaya fajan khibagi matangda laingangna khanaba thorang lakhotuna thiba humbagi thabak chathare security forces yauna akhanaba thorang lakhotpadagi Haujuk Paubada Tongan Tonganba Purupki Misam Kunganipan Thadokle Phajenduna Thamoriba Meeoi singsu Asoi angam yahondana Thadokhanaba Laingang Khanaba Thorang Laukhatle State Administration amasung Security Force na ingtapa phibam kaihandanabagi matangda laukhalakliba thorang asida misam miyamna angam mathakta mateng pangbiyu haire United Naga Council na Kuki singna phajenba Naga masa sing ngasi numidang wairam pung 3 phaubagi manungda thadorokadabani haina akanba warning tawrakiba laikhre Amaromda phajenduna thamoriba Kuki Phuruki Meeoi sing athuba matamda asoi angam yaudana thadokpira uhaina Kuki Jo Volunteer Sadar Hills ki Information and Publicity Department ki cherola mana haire Petrol amasung Dieselgi Mamal Lupa ahum gi Changda Hengatkhre CNG gi Mamalsu Hengatkhre Thau gi Mamal hengalakpada Lep Party singna yaningda baphongkhre Laibak asagi mafam pumnamakta Petrol amasung Dieselgi Mamal liter amada Lupa ahum gi Changda Hengatkhre anoba hengalaba Mamal asi ngasi ayuktagi laibak pumbada satnaba haukhre Manipur gi oina hana petrol liter amada lupa 39 paisa kun pirambadu lupa 100 paisa kun gani pan yaure hana diesel liter da lupa 45 paisa kulhumdoi dagi haujikna lupa 45 paisa 18 yaukre extra premium petrol liter da lupa 103 paisa 9 pirambadagi haujikna lupa 108 paisa kun mathoi amasung extra diesel na liter da lupa 40 paisa kun 3 pirambadagi Lupa 42 paisa kun ganipan yaure Petrol amasung diesel gi mamal hengalakpada Lep Party na yamna kanna condemn tawkhre Thau gi mamal wangkhalaklabanina potchai gi mamalsu wangkhalaklagani amasung masigi saitheng laibak asigi lairaba miyamna phangani haire State of Hormuz ta thingba thamkhibana maram oiraga petrol amasung diesel gi mamal asi hengatkibaga loinana CNG gi mamalsu lupa ani gi changda hengatle West Asia da thorokliba sigi matangda public oil refiner ahum Indian Oil Corporation IOC, Bharat Petroleum Corporation Limited, BPCL amasung Hindustan Petroleum Corporation Limited, ISPCL na kupna khanaraba matungda tangai fadana petrol diesel amasung CNG gi mamal hengana bawarep laurokpani haire West Asia da thorokliba wathok asina maram oiraga malemda sungdoktriba thau gi mamal angakpa phangna wangkhalakhi lan hogdringai gi mamangda India na sungdoktriba thau berel amada $9.8 gi changda leirambane Adubu lan haukraba matungdadi berel amada $113 gi changda leidun lakhi malem gi oina sungdoktriba thaugi mamal hengalakbaga loinana currency rate ta aka akum leibana maram oiraga laibak asida tangai fadana thaugi mamal hengalakpani haire thaugi mamal hengalakpana maram oiraga transportation da akai bathogalakbaga loinana inflation gi chang wangkhalakpa yai haina akhang ai singna mot pinari New Delhi gi think tank amagi report na hai petrol amasung diesel gi mamal hengalaklavadi Tangai fadana changdaba yadraba potlamsing gi mamalsu soidana hengalaklegane maduna maram oiraga misam miyamda achauba saitheng ama piragane West Asia da hojik thokliba wathok asi khudakte hekta loisanhanbagi mami udavana matung tarakpadasu petrol diesel amadi sakthong gas ki mamal wangkhalakpa yabagi phibamda leire
Laibak asigi maruoiba oil company singna international market amasung currency rate ki phibam kumna yengsinbaga loinana makha taba phibam launaba thaurang laukhatle haire